Manipur Hill Youth Association na October 10 National Highway number 37 Imphal Jiribam Lambida matam kaktaba blockade kaukhre hana lepna khiba matamgi manungda kilometer chani kunithoi sangba lambi asi semjin bidababu yaningdaba phongdoktuna blockade asi kaukhibani blockade manungda kanagumana lambi asida gari chelabadi maduda thorakpa afafate masa masana pujagadabani hainasu association asina section 1 hairakli Hello, ngan thoi nu lak pro. Lak tiye ma. Asem bi lak de ko. Nangon da wam tak hairam lam de ko. Seng ba lak tiye ma. Kedorage. Ai ma thong ram ta khangre. Nang hoje khoi dam ta lakera. Hojik hairoi ma. Hoi. Hoje dam lao. Kaidore? Moi ka bo. Kadai le birige. Lerak machin jawdore. Thoi bi do. Thoi bi do leiramdre. Kaino leiramdre harisibo. Yum dam ta sang biro. Kainom ta jiri ticket legadra. Hoi, jiri su Guwahati su loi lei. Ado rocket loi ga tare ko. Nati, nangi se hana ticket ka abo. Nati, aina ngasai phone da loina hai khra dudi. Nangi silam sangi dura. Ngasai phone tawi pairakte. Ngasi di blockade lei ne. Hoji chakadabani. Ha. Ihe ngasi blockade lei na mayang wa launai sibo. Nang kaim tadrabo. Kaino ne. Jiri gira. Dala kakalo, diri gine. Nahan hajing po chatminarubudagi maga wari sanadri. Ngasai mana phone tawrakpudagi aina mongonda phone tawbani. Adu switch off lay. Phone ga mutalaga thamine. Natte. Nupa du swai digi already phayeba. A jiri da. Ibhemal da phone tawraga hangadabadusu laikhai ma tade. Ngai khone. Ma bu khangnaba nupa atopaga lei lakpra haiba. Khangdi ma leramoye. Madi sida aina tana kanamta sutinadana. Aina ngarang angangdo chak chadi na khalin. Nangna nachindo podrok kabok popudo angangdo nganguro banatro. Nati wari sina siyoro pawbuda nangna ngota karimata khangandaba makai. Chi torisi karigino ba. Nati nangbu angau sanadu coaching loire mayumda leira lairik parani haidaina. Nasa nupidnu irang torga migi machadu da tainariba. Chawkhatta bisidi masidi. Nati mina aibu karini na hainaramdoino. Silongda leningi desuni yumda chayol khudingi thoraiba. A khajing bada chaningiga. Jagim pomba phangdega. Adu chaningi ada chaningi. Ngangura su machindo. Mama lobuni kakala khumdo leineba. Senana tahunba ngaktane nangne pudawdi. Haima. Mama lawi yaroye. Noi napanggi lamchatto. Ado risau. Taningdi. Taningdi eba. Hello, kaidore? Tamo, akhoi thoibido. Thoibi kaidore ba? Sien gre tamo. Kainone harisibo? Aiso haujikta khangisin. Adu, pawnung haidokpaga di labro. Haujikta ayukta siengiba malitang. Karino nupi sienbabu? Ayuk nungan mada sienba hongnadeda.
ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯌꯨꯝꯗꯒ ꯂꯩꯔꯝꯒꯅꯤ ꯑꯃꯨꯛꯇ ꯍꯪꯅꯗꯅ ꯌꯦꯡꯉꯨꯗꯅ ꯆꯦꯜꯂꯤꯁꯤ ꯁ꯭ꯋꯥꯏꯗ ꯅꯠꯇꯦꯅꯦ ꯇꯥꯃꯣ ꯑꯉꯥꯡꯈꯩꯅ ꯍꯥꯏꯕꯗ ꯖꯤꯔꯤꯗꯒꯤꯅꯤ ꯍꯥꯏ ꯂꯝꯕꯤꯗꯒ ꯊꯦꯡꯅꯕ꯭ꯔꯥ ꯑꯃꯨꯛꯇ ꯑꯝꯇ ꯌꯦꯡꯕꯤꯔꯛꯀꯦ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯅꯠꯇꯦ ꯆꯦꯜꯂꯗꯤ ꯑꯗꯨꯋꯥꯏꯗ ꯊꯩꯔꯝꯒꯅꯤꯅꯦ ꯀꯔꯤ ꯇꯧꯕꯒꯤ ꯖꯤꯔꯤ ꯑꯗꯨꯛ ꯊꯥꯞꯈ꯭ꯔꯕꯗꯨꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯅꯤꯄꯥꯗꯣ ꯖꯤꯔꯤꯗꯒꯤꯅꯤ ꯑꯗꯨꯅ ꯃꯇꯣꯝꯇ ꯆꯦꯟꯈꯤꯕꯅꯤ ꯉꯁꯤꯗꯤ ꯕ꯭ꯂꯣꯀꯦꯠꯅꯤꯅꯦ ꯍꯥꯏ ꯒꯥꯔꯤꯕꯨ ꯑꯝꯇ ꯆꯦꯟꯗꯦꯅꯦ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯩꯁꯨ ꯇꯧꯅꯤꯅꯦ ꯑꯉꯥꯡꯗꯣ ꯅꯪ ꯂꯧꯗꯅꯕ ꯅꯪꯒꯤ ꯏꯁꯩꯗꯣ ꯑꯗꯨ ꯅꯠꯇꯕ ꯑꯇꯩ ꯂꯩꯖꯗ꯭ꯔꯕꯣ? ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯖꯥꯠꯅꯣ ꯈꯪꯗꯦ. ꯅꯪꯁꯨ ꯈꯔ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ? ꯍꯟꯖꯟ ꯍꯟꯖꯟ ꯁꯨꯝ ꯊꯥ ꯂꯩꯁꯤ ꯇꯥꯅꯤꯡꯕ꯭ꯔꯣ? ꯀꯣꯛꯀꯁꯦ ꯆꯤꯛꯄꯅ ꯌꯥꯗ꯭ꯔꯦ. ꯆꯦꯛꯄꯣꯁ ꯌꯧꯔꯦ ꯅꯨꯄꯥꯈꯩ ꯃꯌꯥꯝ ꯑꯝꯇ ꯀꯨꯝꯁꯤꯕ.
यारे यारे चलो हाय गाड़ी पे खापी बा हाय 미기 백대 불가 있잖아 이놈 남이 또 묻는 영어야 들어 ꯑꯩꯒꯤ ꯕꯦꯒꯁꯦ ꯍꯥꯡꯗꯣꯛ ꯌꯦꯡꯕ꯭ꯔꯥ 이행들이 가만 강두봐 헤이 ngawba nangbo hojik kamai chitino ba ꯌꯥꯔꯦ ꯌꯥꯝ ꯍꯦꯟꯖꯜꯂꯛꯑꯅꯨ ꯁꯤꯔꯅꯤ ꯍꯦꯟꯅ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯒꯥꯔꯤ ꯑꯃ ꯂꯥꯛꯑ ꯀꯣꯛ ꯆꯠꯂ ꯂꯣꯏꯔꯦ ꯀꯞꯄꯅꯨ ꯁꯤꯗ ꯆꯠꯂꯅꯤ ꯌꯥꯝ ꯆꯠꯂꯅꯤꯀꯣ ꯍꯧꯖꯤꯛ ꯉꯁꯤꯁꯦ ꯕ꯭ꯂꯣꯀꯦꯠꯅꯦ ꯏꯕꯦꯝꯃ ꯒꯥꯔꯤ ꯑꯝꯇ ꯆꯦꯜꯂꯣꯏꯗꯕꯅꯤ ꯈꯪꯉꯦꯗꯅ ꯅꯠꯇꯦ ꯅꯪ ꯆꯦꯟꯒꯤꯗꯨ ꯀꯩꯒꯤꯅꯣꯕ ꯅꯪꯒꯤ ꯕꯦꯒꯁꯦ ꯍꯦꯔꯣꯏꯟ ꯌꯥꯎꯗꯦꯀꯣ ꯀꯩꯅꯣ ꯑꯝꯇꯕꯨ ꯌꯦꯡꯒꯦꯅꯦ ꯀꯩꯅꯣꯍꯦ ꯁ꯭ꯃꯒꯂꯔ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯌꯥꯔꯣꯏ ꯁ꯭ꯃꯒꯂꯔ ꯀꯥꯏꯅ ꯑꯩ ꯁꯛꯁꯦ ꯀꯔꯝꯕ ꯑꯦꯡꯒꯜꯗ ꯁ꯭ꯃꯒꯂꯔ ꯃꯥꯟꯒꯦ ꯑꯩꯁꯦ ꯀ꯭ꯂꯥꯁ ꯌꯥꯝ ꯌꯥꯎꯗꯕꯤꯒ ꯃꯥꯟꯕ꯭ꯔꯣ ꯑꯩꯅ ꯁꯦꯠꯂꯤ ꯗ꯭ꯔꯦꯁꯁꯦ ꯀꯌꯥ ꯄꯤꯔꯝꯗꯣꯏ ꯃꯥꯜꯂꯦ ꯁꯤꯒꯤ ꯍꯥꯏ ꯍꯤꯜꯁꯤꯅ ꯀꯌꯥ ꯄꯤꯔꯝꯗꯣꯏ ꯃꯥꯜꯂꯦ ꯁꯤꯒꯤ ꯃꯃꯜꯅꯅꯦ ꯅꯀꯣꯛꯇꯩ ꯅꯈꯣꯡꯕꯧ ꯌꯣꯝꯃꯤꯗꯣ ꯄꯨꯜꯂꯞ ꯂꯩ ꯌꯥꯅꯤ ꯁꯛꯁꯤꯒ 헤이 난 콘돔 와이드 깨기노 하이 힐스 가이나 능 망아레 레디 가가 헤비 프란 비에 나마이디 끼리 판게 하 이까이 비 싱리글은 딱 그러고 낭보 란 그래 소이그래 하이기 딜리트드나 ꯌꯥꯝ ꯉꯥꯡꯉꯤꯍꯦ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯌꯥꯔꯦ ꯅꯪ ꯕꯦꯛ ꯐꯪꯉꯕ ꯅꯠꯇ꯭ꯔꯣ ꯂꯦꯡꯉꯣ
ꯅꯪ ꯅꯨꯄꯤ ꯊꯤꯔꯕꯣ? ꯅꯪꯕꯨ ꯅꯨꯄꯤꯒ ꯊꯤꯖꯔꯕꯣ ꯍꯥꯏꯕ? ꯊꯤꯗ꯭ꯔꯤꯌꯦ. ꯌꯥꯝ ꯂꯤꯔꯦꯅ ꯑꯗꯨꯗꯤ. ꯀꯣꯏꯅꯕ ꯅꯨꯄꯤꯗꯤ ꯂꯩꯇ꯭ꯔꯣ? ꯑꯗꯨꯁꯨ ꯂꯤꯔꯝꯃꯅꯤꯅꯦ. ꯂꯩꯇ꯭ꯔꯣ? ꯂꯩꯇ꯭ꯔꯣ ꯑꯁꯦꯡꯕꯒꯤ? ꯀꯥꯏꯅꯈ꯭ꯔꯕꯣ? ꯀꯥꯏꯅꯈ꯭ꯔꯕꯣ? ꯑꯃꯨꯛ ꯀꯣꯏꯗ꯭ꯔꯤꯕꯣ ꯅꯠꯇ꯭ꯔꯒ? ꯅꯪ ꯆꯍꯤꯗꯣ ꯑꯃꯅꯤ ꯂꯩꯔꯗꯤ ꯌꯨꯝ ꯄꯥꯟꯕꯗ ꯏꯀꯥꯏꯔꯅꯤ. ꯅꯆꯥ ꯁꯦꯝꯕ ꯊꯦꯡꯈ꯭ꯔꯅꯤꯅꯦ. ꯍꯌꯦꯡꯋꯥꯏ ꯅꯆꯥꯅ ꯅꯪꯉꯣꯟꯗ ꯄꯨꯄꯨꯅ ꯀꯧꯖꯅꯤ. ꯑꯩꯈꯣꯏ ꯅꯦ ꯑꯃ ꯂꯩ, ꯁꯦꯝꯕꯤꯌꯨꯔꯥ? ꯅꯪ ꯃꯥ ꯂꯧꯔꯗꯤ ꯐꯝꯃ ꯆꯥꯔꯅꯤ. ꯃꯔꯨꯞ ꯃꯌꯥꯝ ꯍꯧꯖꯥꯅꯤ. ꯁꯦꯟꯗꯣꯏꯁꯨ ꯃꯌꯥꯝ ꯁꯟꯗꯣꯛꯏ. ꯁꯦꯜ ꯈꯨꯄꯥꯏ ꯑꯃ. ꯀꯥꯔ ꯑꯃꯁꯨ ꯂꯩ. ꯄꯥꯝꯗ꯭ꯔꯣ? ꯑꯔꯤꯕꯒ ꯑꯔꯤꯕꯤꯒꯗꯤ ꯌꯥꯝ ꯊꯤꯅ ꯆꯥꯅꯅꯤꯗ. ꯏꯁ, ꯁꯥꯎꯖꯅꯕꯤꯒ ꯇꯧꯋꯦ. ꯍꯔꯥꯎꯒꯦꯗꯤ ꯂꯩꯇꯗꯅ. ꯁꯤꯠꯇꯗꯅ ꯂꯤꯔꯒ ꯂꯩꯔꯤꯗꯣ ꯁꯤꯠꯅꯕ ꯍꯥꯏꯕꯤꯒꯦ ꯇꯧꯕ. ꯑꯣꯏ, ꯉꯥꯏꯈꯣꯅꯦ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯦ. ꯅꯨꯄꯤꯒ ꯆꯠꯃꯤꯟꯅꯔꯗꯤ ꯈꯔ ꯇꯝ ꯆꯠꯂꯨ ꯌꯥꯗ꯭ꯔꯣ? ꯀꯥꯏ ꯆꯠꯂꯤꯅꯣꯁꯨ ꯈꯪꯗꯦ. ꯑꯩꯈꯣꯏ ꯆꯠꯂꯤꯁꯦ ꯀꯥꯏꯗꯅꯣ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ. ꯅꯠꯇ꯭ꯔꯗꯤ ꯑꯩ ꯆꯠꯄ ꯉꯝꯃꯔꯣꯏ. ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯍꯥ? ꯍꯥ? ꯑꯩꯈꯣꯏꯗꯤ ꯀꯩꯅꯣꯕ? ꯅꯪ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ꯭ꯔꯣ? ꯅꯪ ꯀꯅꯥ ꯇꯨꯡ ꯏꯜꯂꯣ ꯍꯥꯏꯒꯦ? ꯅꯪ ꯀꯅꯥꯅꯣ ꯅꯁꯛ ꯃꯃꯤꯡ ꯈꯪꯗꯦꯅꯦ? ꯉꯁꯥꯏꯒꯤꯅꯦ ꯅꯪ ꯇꯝ ꯆꯠꯀꯅꯤꯁꯤ ꯀꯩꯒꯤꯅꯣꯕ ꯑꯩꯉꯣꯟꯗ? ꯒꯥꯔꯤꯗ ꯂꯩꯔ ꯈꯣꯡ ꯆꯠꯂꯤꯁꯤ ꯀꯅꯥꯅꯣꯕ? ꯌꯥꯝ ꯉꯥꯡꯉꯤ. ꯍꯩꯅꯗꯤ ꯌꯥꯝꯅ. ꯑꯁꯤꯒꯤ ꯑꯦꯇꯤꯇ꯭ꯌꯨꯗꯁꯤꯅꯅꯤꯗꯅ ꯁꯤꯠꯇꯗꯅ ꯂꯤꯔ ꯂꯩꯔꯤꯁꯦ. ꯑꯣꯏ, ꯑꯪꯀꯜ! ꯒꯥꯔꯤꯗꯒꯤ ꯑꯩ ꯃꯔꯝꯗꯒꯤ ꯂꯩꯍꯧꯔꯦ. ꯁꯣꯔꯤ. ꯆꯤꯡꯂꯛꯁꯤꯗ ꯈꯣꯡꯅ ꯁꯥꯡꯅ ꯆꯠꯍꯜꯂꯦ. ꯁꯣꯔꯤ. ꯁꯥꯎꯔꯅꯨꯀꯣ. ꯑꯩꯒꯤ ꯃꯤꯡ ꯊꯣꯏꯅꯨ. ꯎꯔꯤꯄꯣꯛꯇꯩꯅꯦ. ꯒ꯭ꯔꯦꯖꯨꯑꯦꯠ ꯐ꯭ꯔꯣꯝ ꯂꯦꯔꯤꯀꯤꯟ ꯀꯣꯂꯦꯖ, ꯁꯤꯂꯣꯡ. ꯍꯧꯖꯤꯛꯅ MUꯗ ꯃꯥꯁꯇꯔ ꯇꯧꯔꯤ. ꯀꯩꯅꯣ ꯑꯩ ꯁꯛꯃꯤꯡꯕꯨ ꯈꯪꯗꯦ ꯍꯥꯏꯗꯥꯏꯅꯦ? ꯈꯪꯅꯔꯦꯀꯣ ꯍꯧꯖꯤꯛꯇꯤ? ꯑꯗꯨꯗꯤ ꯇꯞꯅ ꯆꯠꯃꯤꯟꯅꯕ ꯌꯥꯔꯦꯀꯣ? ꯅꯨꯄꯥ ꯅꯥꯗ ꯀꯩꯁꯤꯅ ꯇꯧꯕ ꯇꯥꯇꯣ ꯑꯇꯩꯗꯤ ꯌꯥꯔꯝꯕ ꯌꯥꯏꯀꯣ? ꯑꯩꯉꯣꯟꯗꯗꯤ ꯑꯗꯨ ꯌꯥꯔꯣꯏꯌꯦ, ꯈꯪꯉꯕꯣ? ꯅꯨꯄꯤ ꯇꯦꯊꯕ ꯅꯨꯄꯥꯗꯩ ꯅꯠꯇꯦꯀꯣ? ꯑꯗꯨꯗꯤ ꯅꯪ ꯅꯨꯄꯥꯗ ꯇꯦꯊꯕ ꯅꯨꯄꯥꯔꯣ? ꯅꯪꯒꯤꯔꯣ? ꯑꯗꯨꯅꯔꯣ ꯅꯪ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯗꯣ? ꯑꯣꯏ, ꯅꯪ ꯁꯦꯟꯗꯜ ꯌꯥꯎꯕ꯭ꯔꯣ? ꯑꯩ ꯈꯣꯡꯁꯦ ꯌꯥꯝ ꯌꯨꯔꯦꯕ. ꯌꯦꯡꯉꯣ, ꯐꯖꯈ꯭ꯔꯕ ꯈꯣꯡꯁꯦ ꯎꯐꯨꯜ ꯉꯥꯛꯇ. ꯅꯪꯒꯤ ꯍꯥꯏ ꯍꯤꯜꯁ ꯑꯇꯥꯡꯕꯗꯣ ꯑꯗꯨꯝ ꯇꯣꯡꯉꯨ ꯌꯥꯗ꯭ꯔꯣ? ꯁꯦ, ꯃꯣꯔꯦꯒꯤꯅꯤ, ꯑꯍꯣꯡꯕꯅꯤ. ꯍꯩꯅꯒꯗ꯭ꯔꯥ ꯌꯦꯡꯉꯣ. ꯄꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯅꯪ ꯅꯈꯣꯡꯗꯨꯗ. ꯌꯥꯔꯦꯍꯦ ꯅꯪꯁꯨ. ꯑꯩ ꯁꯛꯁꯦ ꯅꯪ ꯑꯃꯐꯥꯎ ꯎꯗ꯭ꯔꯤꯕꯣ? ꯎꯔꯦ. ꯀꯥꯏꯗ? ꯀꯥꯏꯗ? ꯌꯥꯝ ꯎꯔꯦꯗ. ꯀꯥꯏꯗ ꯎꯏꯅꯣꯕ? ꯉꯁꯥꯏ ꯒꯥꯔꯤꯗꯁꯨ ꯎꯔꯦ. ꯑꯗꯨꯒ ꯍꯥꯏꯋꯦꯗꯁꯨ ꯎꯔꯦ. ꯑꯗꯨꯒ ꯑꯁ!
ꯅꯪ ꯀꯦꯕꯜ ꯇꯤꯚꯤꯒ ꯏꯌꯦꯡ ꯌꯦꯡꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯃꯌꯥꯝ ꯂꯥꯏꯗꯨ ꯎꯗ꯭ꯔꯣ ꯑꯩ ꯃꯣꯗꯦꯜꯅꯤ ꯀꯩꯅꯣ ꯑꯁ ꯑꯩ ꯃꯑꯣꯡꯁꯤꯗ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯐꯦꯁꯕꯨꯛꯇ ꯌꯥꯝ ꯋꯥꯕ ꯀꯥꯡꯕꯨꯗꯨꯔ ꯅꯪꯁꯨ ꯍꯥ ꯃꯁꯥꯅ ꯁꯦꯟ ꯄꯨꯊꯣꯛꯑꯒ ꯐꯣꯇꯣ ꯈꯔ ꯀꯥꯞꯄꯒ ꯀꯣꯟꯇ꯭ꯔꯦꯛꯇꯤ ꯐꯪꯗꯅ ꯃꯁꯛ ꯏꯊꯤ ꯊꯤꯒꯩ ꯃꯣꯗꯤꯜꯅꯤ ꯀꯁꯃ ꯊꯤയ ꯆꯠꯄ ꯀꯥꯡꯕꯨꯗꯨꯔ ꯅꯪꯁꯦ ꯍꯥ ꯁꯣꯏꯗ꯭ꯔꯦ ꯅꯪ ꯒꯦꯅꯦ ꯈꯪꯉꯦ ꯍꯧꯖꯤꯛꯀꯤ ꯄꯣꯁꯇꯣ ꯒꯦ ꯈꯛꯇꯅ ꯇꯧꯒꯗꯕꯅꯤ ꯑꯁ ꯁꯣꯅꯨ ꯑꯣꯏꯅ ꯇꯧꯔꯗꯅ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯆꯠꯇꯣꯏꯁꯦ ꯃꯝꯁꯨ ꯃꯝꯃꯒꯗꯧꯔꯦ ꯃꯊꯣꯡ ꯃꯔꯦꯡ ꯈꯪꯗꯦ ꯅꯪꯅ ꯄꯪꯆꯠꯇ ꯆꯠꯂꯦ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯋꯥꯕꯅ ꯁꯤꯔꯦ ꯋꯥꯔꯗꯤ ꯂꯩꯍꯧꯗꯅ ꯁꯥ ꯀꯩꯅ ꯂꯥꯛꯑꯗꯤ ꯅꯪ ꯅꯈꯣꯡ ꯐꯖꯈ꯭ꯔꯕꯗꯣ ꯂꯦꯛ ꯂꯦꯛꯇꯅ ꯃꯌꯥꯏ ꯆꯥꯖꯔꯅꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯌꯥꯝ ꯉꯥꯡꯉꯦ ꯅꯪꯗꯤ ꯑꯣꯏꯕ ꯉꯥꯛꯇꯅꯤ ꯉꯥꯡꯉꯤꯁꯤ ꯉꯁꯥꯏꯗꯒꯤꯀꯣ ꯑꯗꯣ ꯀꯥꯏꯗꯅꯣ ꯍꯥꯏꯕꯅꯦ ꯆꯠꯂꯤꯁꯦ ꯑꯩꯁꯨ ꯈꯪꯗꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯈꯪꯗꯦꯕꯨ ꯀꯩꯅꯣ ꯉꯁꯥꯏꯉꯩꯗꯤ ꯌꯥꯝ ꯑꯈꯪ ꯑꯍꯩ ꯁꯥꯔꯒ ꯍꯤꯔꯣ ꯁꯥꯔ ꯂꯥꯛꯈꯤꯗꯥꯏꯅꯦ ꯃꯥꯏꯀꯩꯒ ꯌꯦꯡꯗꯅ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯈꯪꯗꯦꯗꯤ ꯀꯩꯅꯣ ꯍꯣ ꯉꯁꯥꯏ ꯂꯝꯕꯤꯗꯤ ꯈꯨꯜ ꯑꯃ ꯎꯕꯅꯦ ꯅꯛꯁꯜꯂꯛꯑ ꯃꯥꯡꯈ꯭ꯔꯦ ꯃꯥꯏꯀꯩ ꯌꯣꯟꯅꯔꯕ ꯈꯪꯗꯦꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯧꯖꯤꯛ ꯁꯨꯃꯝꯁꯜꯂꯛꯑꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯤ ꯁꯨꯃꯝꯁꯜꯂꯛꯑꯦ ꯀꯤꯔꯛꯑꯦꯕ ꯅꯪ ꯉꯁꯥꯏ ꯄꯨꯂꯤꯁ ꯑꯣꯏꯔ ꯆꯦꯡꯉꯤꯗꯤ ꯀꯩꯒꯤꯅꯣ ꯑꯁ ꯇꯟꯖꯥꯁꯤꯗ ꯃꯅꯤ ꯃꯂꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯨꯛ ꯇꯧꯔꯛꯑꯦ ꯍꯥꯏꯔꯛꯑꯣ ꯐꯥꯒꯤ ꯅꯠꯇꯤꯌꯦ ꯋꯥꯔꯤ ꯌꯥꯝ ꯁꯥꯡꯉꯦ ꯇꯣ ꯄꯥꯈꯠꯂꯨꯅꯨ ꯑꯩ ꯁ꯭ꯃꯒꯂꯔ ꯅꯠꯇꯦ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯑꯁꯤ ꯊꯣꯛꯏ ꯃꯌꯥꯝꯁꯦ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯣꯗꯤ ꯍꯥꯏꯔꯣ ꯅꯕꯥꯅꯤꯗꯤ ꯁ꯭ꯋꯥꯏꯒꯤ ꯃꯤ ꯃꯥꯟꯗꯦ ꯅꯈꯣꯏꯗꯤ ꯀꯗꯣꯝꯗꯩ ꯂꯥꯛꯏꯕ ꯈꯨꯔꯥꯏꯕꯥꯏꯅꯤ ꯂꯝꯕꯤ ꯂꯝꯍꯥꯡꯅꯔꯦ ꯏꯕꯥꯅꯤ ꯂꯝꯕꯤ ꯂꯝꯃꯥꯛꯅꯔꯨꯔꯦ ꯈꯨꯔꯥ ꯉꯁꯥꯏ ꯒꯥꯔꯤꯗ ꯂꯥꯛꯄꯅꯦ ꯑꯗꯨꯗ ꯃꯥꯁꯦ ꯃꯥ ꯅꯝꯕꯔ 2 ꯇꯧꯕꯗꯨꯗ ꯀꯨꯏꯃꯟꯗꯅ ꯒꯥꯔꯤ ꯍꯨꯟꯗꯣꯛꯑ ꯆꯠꯂꯝꯃꯕ 이번에 이때 나오네. 마나 이누빠. 아이나 마이누삐. 리레이션 통항오 마 아이기 누피니 아 상호 가리소 한 거야노 상호 아니 시행우네 가리ꯗꯒꯤ ꯁꯤꯊꯧꯏ ꯍꯥꯏꯗꯅ ꯃꯅꯨꯡꯒꯤ ꯄꯥꯝꯂꯧ ꯃꯅꯥꯛꯇ ꯍꯣꯇꯦꯜ ꯊꯤꯅꯦꯅ ꯆꯠꯂꯝꯂꯤꯕꯅꯤꯅꯦ 이해 와라마니 떠우리세. 메인 로드기 이낙 낙바시보 곶ꯊꯣꯛꯑꯒ ꯆꯠꯂꯝꯃꯅꯤꯗꯣ. ꯑꯁ ꯆꯤꯡꯒ ꯃꯔꯣꯜ ꯑꯅꯤ ꯍꯨꯝ ꯀꯥꯔꯨꯔꯦꯗ ꯅꯪꯅ ꯇꯧꯍꯜꯂꯤ ꯉꯥꯛꯇꯅꯦ ꯑꯍꯩꯄꯥ ꯍꯦꯛ ꯁꯥꯒꯩ ꯍꯣꯏ ꯅꯪꯀꯣ 이베마세 ꯌꯥꯝꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯌꯦ. ꯕꯦꯒꯀꯁꯦ ꯃꯆꯨ ꯆꯞ ꯃꯥꯟꯅꯔꯗꯅ ꯌꯥꯝꯅꯕꯨ ꯆꯨꯅꯔꯤꯌꯦ ꯇꯧꯔꯤꯁꯦ. ꯅꯪ ꯆꯥꯛ ꯈꯔ ꯊꯣꯡꯕꯤꯌꯨꯗꯅ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯃꯈꯣꯏ ꯑꯅꯤꯁꯦ. ꯆꯥꯛꯄꯨꯗꯤ ꯂꯣꯏꯔꯕꯅꯦ ꯑꯩꯁꯨ ꯆꯥꯗ꯭ꯔꯤꯌꯦ. ꯅꯆꯥꯅꯨꯄꯤꯗꯨꯁꯨꯅꯦ ꯃꯃꯥꯟꯅꯕꯤꯒ ꯀꯩꯀꯩꯅꯣ ꯈꯔ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯥꯔꯔꯣꯏ ꯍꯥꯏꯌꯦ. ꯈꯔ ꯆꯥꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ. ꯐꯔꯦ ꯀꯥꯁꯤꯁꯨ ꯆꯪꯗꯕ ꯀꯨꯏꯔꯕꯅꯤ. ꯃꯣꯝꯄꯥꯛ-ꯐꯤꯗꯛꯄꯨꯗꯤ ꯅꯅꯦꯅ ꯁꯤꯟꯇꯣꯛꯑꯝꯃꯕꯅꯤ. ꯑꯗ ꯀꯤꯁ ꯇꯧꯔꯤꯗ ꯈꯨꯔꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ ꯅꯈꯣꯏ ꯄꯣꯊꯥꯍꯧꯔꯣꯀꯣ. ꯍꯣꯏ ꯈꯨꯔꯥ.
तुमुझ लाओ Keba? तुमुझ लाओ केनो सिदा Nang namay dilo kupang thara ura. Miyang usitabra. बे मन पाखलो ने केम तरोई नन एजी गेने हाइदाने Nang ko. Ay sinupini na usitira. नंबु इबानी सिते नाउने हाइदाने हा आई नंगी नुपा नंग आई नुपी हाइदाय नंबो याम तबुंगा मे नंग दिबेमा इकाय होने खंगद्रिबा Oh, aduri chance loge sinine. Natte, lamhangduda pakhang lai sabine hairdi. Aise mina okta bima loidro. Itay naungne ga haibduda nang haraoira. Wakhal sagat piga tawira. Adugane, wam haibige. Ay gumbi nupiga nanguma nupaga dine. Never. Kangaba. Mi mamangda itay naungne ga haibirida. Naray bakto sabring breyo. एगुम नुपादि कैनो Nangumba nupadine. Pakhang ariba. Sari. Adugane, sigi pamungsida nakhuna solakpadi lairadana. Namina phau he yengakpadane. Mi dana ba laure khango. शी नसक कुथी दु गई बेमा येंग बगाइना चलै Nupadudi. Kanano nupabo? Ay nupado. Oh, som sakibane. Oy! Kay day no duda. Gige. Nang boyfriend ning nga ba? Nang si dumaina 24-hour hero gi post adum leibra. यम नुंगाइने लेरिने ब्लॉकेट हांग्रि नंग खंगबो गाड़ी मैथाय आइसे नंग रेडियो गम ताना मोइने सल्लग तुमिंगाइदा Atu kay dorage. हनीमून लाइरा खैजा हां इसे के सउर जिदना उतान मरते सोम सन चिलोर जिला ओबा एनि जिल थबस के मरुई खंगबरना Hoy ne he. Khwai marui ba ai nang nami bo khangdri.
하이로. 카바. 라이터 길스 오브 인디아기 रीजनल लैंग्वेज की बेस्ट पोएट की अवार्ड लौब चलीसे मणिपुर की अइना हामबने ब्लॉकेट हांगदी कमा चतोइबा याम मान दिए राइटर मान भाइबम से लेब्रो हाइसे लंजमी खावम यालगा कोई चुम दबेरा कमाई खलके हाइदी आई राइटर ओइनी काइना अंगांग ओइङै दे खलक प्राबा डॉक्टर ओइनी इंजीनियर ओइनी हाबदुदी लोइना हाइने राइटर ओइनी दुदी पांगना तादेदना अंगांग ओइङै दि खलकतेदा खंगदे इमानबी लव लेटर दे मिरे ईमेल रे थाव फंगदना सुम लेबदुदा हॉबी ओइना सुम मिरमबदगी सुम मथंग मथंग इसाबु खंगौद्रे पाबुंगनदी सरायनबा थबकनिना सयार पोंतिदा ऐसे एक्टिव सर्विस हम तोहनिंगमबने पुलिस ता हाई लेबनी मा सिरमदी नहाना हिंगोल मचिर म योंथोगा लंबी नाकंदा नोंमई मे एप्सेलगा लाइसेंस साउदबी तारा अहम तोंगेने कुन पिरमोन तोरमदबने लीजबई वानी फगी गदी यारी पोटनीने नंग लास्ट आई चाहिए तारीसे कगिनो नौरीबा हाइसेना अते लारे नंग बिग पाई चिंग दि कगिनो हारो अयुमदै चेलाइने हाँ ngarang check post le hawa inspector do urakpra akhoi ba chongni maching matawon ngarang pharama ba ay adum loire nang ji kuire sum kisele nang yum li chele ka chatriba chapham lei baini ne nang khangoi da kaida ai nu pai manak tani ba jiri deine nupa mim de nupi na kama jango doiba ati am lai bu bu changchalaga moi mai makhong da satlong ko la kapsala loire ai am hai adai di ai sak phajaba se ubada moi ma jo harawrani adagi lu hongani happy ending ikai khangde bagi hida leite hai dune nangi na mai doi bema moraga sadi na soi sigai ro bema ke do bai kai do ba isa sa yana anu sinai ne nupi phangdaba nupa nangna chen chongbagi advice ka su piri aina chelai sibu yam nungai ga chelakpa manbro akhoi ma ga longnaraga ne laise punsi ge yumda changaroina khalaga la abane ma imphal da MPSC coaching to walak pane akhoi pabunga luna dinaramba mamana bai machane haujipudi laikhidre aduda rent leibdo nungaite na khoyumda lehenbane chahi amamu phare leiba aidi aham uda ungawkre lai su ku phama aina nusi habda mana yarakani hab su ta hai thaja loire proportion toiro haije wari inda ta khoba handak written examination da su mark yam wangna pass tawe interview hek loibaga chela sena hainer leini akhoi ma da kanana kari haijalam no khangde mangona thina chere tan thok pigre oh adudi MC soidrobni na nathokrani na phaba chalini ne phangdramni na mine nungsinai ka han ta ba se kalakpra manam dro saisa kenom chakpa malebu yam cha ebu kare nungsina ba gaina pamdana hundo chakhrabdubu ikai khandgi tanari ni ne mana nusiramadi nangdamte lekoi daba natro matang na yadrine nungsibidubu matang chaba chada bible lebro ne oh nang so dugu matang lakpada hundok pirambai wani ne yam khangi duna dia nateda aidi lirasidi adugine hoine aidi ka bu kaure ado kai maram dai hundo mino mina mun bikrira as hore emo hairo o bikai gano yare bari lusaji yare nangi mong du da haina ji oiram ni nangi mong da bina kya kai dau deba as yare da
ꯕ꯭ꯂꯣꯀꯦꯠꯁꯤ ꯉꯁꯤꯗꯤ ꯍꯥꯡꯒꯅꯦꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯌꯥꯅꯩꯒ ꯌꯥꯅꯗꯦꯒ ꯂꯩꯕꯥꯛꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯁꯤꯜꯂꯛꯑꯦ ꯐꯔꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯁꯤꯗ ꯅꯈꯣꯏꯅ ꯂꯩꯅꯤꯡꯕ ꯃꯈꯩ ꯂꯩꯌꯨ ꯀꯩꯗꯧꯖꯔꯨꯅꯤꯒꯦ ꯏꯆꯥꯁꯤꯗꯤ ꯈꯨꯔꯥꯏꯗ ꯁꯨꯝ ꯌꯦꯠꯂꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣꯁꯨ ꯈꯪꯗꯦ ꯌꯥꯝꯅꯁꯨ ꯏꯀꯥꯏꯔꯦ ꯑꯗꯨ ꯅꯈꯣꯏ ꯑꯩꯉꯣꯟꯗ ꯋꯥ ꯑꯃꯗꯤ ꯂꯣꯠꯂꯤꯀꯣ ꯑꯩ ꯆꯍꯤ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯕꯗꯤ ꯇꯣꯉꯥꯟꯕ ꯂꯧꯁꯤꯡ ꯑꯃ ꯂꯥꯛꯄꯅꯤ ꯅꯈꯣꯏꯒꯨꯝꯕ ꯆꯣꯏꯍꯥꯅꯒꯥꯇꯤ ꯑꯩꯉꯣꯟꯗ ꯇꯥꯠ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯀꯔꯤꯕꯨꯅꯣ ꯍꯥꯏꯁꯦ ꯂꯨꯍꯣꯡꯂꯕꯤ ꯅꯨꯄꯤꯅ ꯂꯝ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯐꯅꯦꯛ ꯃꯇꯜ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯅ ꯆꯠꯄ ꯌꯥꯕ ꯍꯧꯅꯗꯦ ꯅꯈꯣꯏ ꯄꯥꯈꯪ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯉꯔꯥꯡꯗꯩ ꯈꯪꯉꯕꯅꯤ ꯅꯕꯥꯅꯤ ꯆꯦꯜꯂꯛꯄ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯀꯩꯅꯣ ꯃꯥꯅꯤ ꯅꯠꯇꯦꯗꯤ ꯌꯥꯏ ꯑꯩꯅ ꯌꯥꯏ ꯅꯨꯡꯁꯤꯅꯔꯕꯗꯤ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ ꯅꯕꯥꯅꯤꯒꯤ ꯋꯥꯔꯤꯁꯤ ꯑꯍꯜ ꯂꯃꯟ ꯃꯁꯦꯟ ꯌꯥꯅꯗꯕ ꯃꯥꯜꯂꯤꯗ ꯃꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯑꯄꯥꯝꯕ ꯇꯧꯔꯤ ꯃꯈꯩ ꯍꯔꯥꯎꯒꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯅ ꯐꯠꯇꯦ ꯍꯥꯏꯕ ꯁꯥꯎꯕꯤꯒꯦ ꯍꯥꯏꯕ ꯃꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯍꯜ ꯂꯃꯟ ꯍꯥꯏꯕ ꯂꯩꯇꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤ ꯃꯈꯩ ꯏꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯆꯠꯅꯕꯤꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯗꯦꯕꯣ ꯆꯨꯝꯃꯤ ꯈꯨꯔꯥ ꯑꯩꯗꯤ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯛꯏꯕꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯅꯤ ꯑꯄꯥꯝꯕꯗ ꯇꯧꯒꯗꯕꯅꯤ ꯃꯇꯥꯡ ꯆꯥꯔꯤꯉꯩꯗ ꯑꯄꯥꯝꯕ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯌꯥꯝ ꯂꯥꯛꯀꯅꯤ ꯑꯩꯒꯤꯁꯨ ꯋꯥꯔꯤ ꯂꯩ ꯑꯩꯅ ꯍꯥꯏꯔꯗꯤ ꯅꯈꯣꯏ ꯊꯥꯖꯔꯣꯏ ꯑꯩꯁꯦ ꯕꯥꯃꯨꯅꯤꯅꯦ ꯑꯩꯒꯤꯁꯨ ꯃꯇꯝ ꯑꯃꯗ ꯅꯈꯣꯏꯒꯨꯝꯅ ꯅꯨꯡꯁꯤꯅꯖꯕ ꯑꯃ ꯂꯩ ꯅꯣꯏ ꯎꯕꯗ ꯅꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯏ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯉꯔꯥꯡ ꯄꯨꯡ ꯀꯌꯥꯗ ꯍꯥꯏꯅꯈꯤꯒꯦ ꯑꯁ ꯌꯥꯗꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯁꯣꯔꯥꯠ ꯑꯃ ꯂꯩ ꯆꯠꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯂꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯉꯩ ꯑꯩ ꯂꯣꯏ ꯂꯣꯏꯁꯤꯜꯂꯝꯕ ꯂꯥꯛꯏꯅꯦ ꯌꯥꯝ ꯁꯥꯎꯔꯕꯣ ꯅꯄꯣꯛ ꯅꯨꯃꯤꯠꯇ ꯏꯁꯧ ꯂꯥꯡꯖꯅꯨꯀꯣ ꯆꯍꯤ ꯆꯨꯞꯄ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯉ ꯂꯩꯖꯅꯤ ꯐꯔꯦꯁꯦ ꯀꯩ ꯆꯥꯅꯤꯡꯉꯦ ꯅꯪ ꯍꯥꯏꯔꯤꯉꯩ ꯄꯤꯖꯗꯣꯏꯅꯦꯕ ꯀꯩ ꯂꯩꯌꯨꯒꯦ ꯍꯥꯏꯌꯣꯕ ꯁꯦꯜ ꯌꯥꯝ ꯌꯥꯎꯔꯤ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯄꯥ ꯃꯈꯥꯗ ꯂꯩꯕ ꯁꯦꯜꯉꯩ ꯑꯩꯅ ꯂꯣꯏ ꯈꯣꯝꯃ ꯄꯨ ꯂꯥꯛꯑꯝꯅꯦ ꯑꯄꯥꯝꯕꯗ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯉꯁꯥꯏꯗꯩ ꯅꯪ ꯉꯥꯏꯕꯗ ꯈꯣꯏꯗꯧ ꯊꯤꯠꯂꯤꯉꯩꯁꯤꯗꯅꯦ ꯑꯃꯨꯛ ꯂꯛꯅꯔꯛꯀꯅꯣ ꯂꯛꯅꯕ ꯅꯠꯇꯦꯕ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥꯏꯌꯣꯕ ꯅꯪ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯣ ꯑꯩ ꯄꯤꯔꯒꯦꯕ ꯅꯨꯄꯥꯅꯤ ꯀꯩꯗꯧꯔꯒꯦ ꯐꯔꯦꯅꯦ ꯅꯪ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯨꯝꯃ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯍꯣꯏ ꯃꯤ ꯀꯩꯗꯧꯔꯒꯦꯕ ꯑꯗꯨꯗꯤ ꯅꯣꯏ ꯄꯥꯕꯨꯡꯒꯤ ꯂꯥꯏꯁꯪꯗ ꯂꯩꯕ ꯁꯔꯤꯛꯇꯣ ꯑꯩꯉꯣꯟꯗ ꯄꯤꯌꯣ ꯑꯩ ꯑꯣꯏꯔꯒꯦꯕ ꯅꯨꯄꯥ ꯀꯌꯥꯝ ꯊꯣꯛꯄꯅꯣ ꯌꯦꯡꯒꯦꯕ ꯑꯁ ꯑꯗꯨꯗꯤ ꯀꯥꯏꯗ ꯌꯥꯗꯣꯏꯅꯣ ꯍꯌꯦꯡ ꯑꯌꯨꯛ ꯅꯣꯡꯉꯥꯟꯕꯒ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯠꯈ꯭ꯔꯅꯤ ꯏꯕꯦꯝꯃ ꯅꯪꯁꯨꯅꯦ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯅꯔꯤꯟꯗꯤ ꯌꯥꯎꯗꯅ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯑꯁ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯌꯣꯕ ꯑꯩ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯤꯌꯦꯕ ꯐꯥꯒꯤ ꯇꯧꯕꯅꯦ ꯏꯕꯨꯡꯉꯣ ꯑꯩꯕꯨ ꯑꯉꯥꯎꯕꯤꯗꯧꯅ ꯑꯩꯅ ꯍꯦꯟꯅ ꯀꯤꯖꯈ꯭ꯔꯦ ꯅꯣꯏ ꯃꯥꯅ ꯑꯩ ꯄꯥꯝꯗꯦ ꯍꯩꯅꯗꯦ ꯍꯥꯏꯕꯁꯦ ꯂꯩꯀꯥꯏ ꯃꯤ ꯂꯣꯏ ꯈꯪꯉꯦ ꯇꯥꯄꯨꯟꯁꯤꯕꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯂꯩꯀꯥꯏ ꯃꯆꯤꯟ ꯆꯠꯄꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯀꯗꯥꯏ ꯀꯗꯥꯏꯗꯒꯤ ꯋꯥꯔꯤꯅꯣ ꯅꯪ ꯄꯨꯁꯜꯂꯛꯏꯗꯨꯕꯣ ꯂꯦꯞꯀꯗꯕ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯤꯁꯤꯗꯤ ꯊꯣꯛꯑꯕ ꯃꯥꯏ ꯂꯥꯛꯆꯅꯤ ꯀꯩꯗꯧꯔꯒꯦ ꯊꯣꯛꯑꯕꯝ ꯂꯥꯛꯄꯗꯨꯅꯦ ꯑꯩꯅ ꯀꯤꯔꯤꯁꯦ ꯑꯩ ꯇꯨꯡꯗ ꯀꯩ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ
ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯤ ꯅꯪꯅ ꯑꯩꯒꯤ ꯑꯣꯏꯔꯤ ngasi hꯧꯖꯤꯛꯀꯤꯗ ꯈꯜꯂꯒ ꯄꯦꯟꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕꯗꯣ ꯃꯥꯌꯣꯛꯅꯕ ꯉꯝꯃꯣꯏ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯀꯤꯖꯩ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄꯁꯦ ꯅꯪ ꯑꯩꯒꯤ ꯏꯇꯧ ꯀꯩꯝꯇ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯈꯪꯉꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯥꯛꯇꯛꯇ ꯏꯃꯥ ꯄꯥꯕꯨꯡ ꯈꯠꯅꯕ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯕ ꯑꯩ ꯄꯥꯝꯗꯦ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯅꯝꯗꯅ ꯅꯣꯏ ꯌꯨꯝꯗ ꯂꯥꯛꯑꯁꯨ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯩꯒꯤ ꯈꯨꯠ ꯆꯥꯔꯣꯏ ꯈꯟꯕꯗ ꯑꯩ ꯈꯜꯂꯨꯔꯒ ꯌꯥꯝ ꯑꯩ ꯃꯑꯣꯡꯁꯤꯗ ꯅꯪ ꯅꯣꯛꯅꯩꯔꯥ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯔꯔꯣꯏ ꯅꯣꯛꯅꯕ ꯅꯠꯇꯦ ꯃꯤ ꯅꯪꯅ ꯅꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅꯒ ꯀꯞꯂꯤ ꯂꯩꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯔꯛꯑꯕ ꯑꯗ ꯉꯥꯛ ꯊꯦꯝꯈꯤꯔꯣꯏꯒꯦ ꯇꯧꯕꯅꯦꯕ ꯅꯪ ꯑꯗꯨ ꯀꯩ ꯂꯩꯌꯨ ꯍꯥꯏꯅꯣ ꯍꯥꯏꯔꯣꯗꯅ ꯃꯤꯅ ꯉꯁꯥꯏꯅ ꯁꯔꯤꯛ ꯄꯤꯌꯣ ꯍꯥꯏꯔꯒ ꯑꯁ ꯁꯔꯤꯛꯇ ꯇꯧ ꯂꯩꯌꯦ ꯌꯥꯔꯦ ꯇꯣꯛꯑꯣ ꯀꯩꯝ ꯂꯩꯔꯣꯏ ꯌꯥꯔꯦ ꯍꯣ ꯑꯩꯒꯤ ꯅꯨꯄꯥ ꯊꯣꯛꯄ ꯌꯥꯔꯦ ꯐꯥꯒꯤ ꯇꯧꯕ ꯇꯤꯟꯅꯔꯤꯅꯤ ꯍꯥꯏꯗꯨꯅꯕꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯀꯥ ꯍꯦꯟꯅ ꯁꯨꯝ ꯂꯣꯟꯗꯤꯟꯅꯗꯨꯅ ꯂꯩꯕꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯗꯅ ꯇꯦꯝꯕꯦꯝꯃ ꯑꯉꯥꯡꯈꯩ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯕꯗꯨꯕꯨ ꯏꯇꯦꯝꯕꯦꯝ ꯈꯣꯏꯅ ꯄꯪꯈꯟ ꯈꯟꯖꯟꯕꯤꯔ ꯃꯥꯜꯂꯦ ꯏꯅꯥꯎꯆꯥ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯕꯒ ꯂꯣꯏꯅꯗꯕꯒ ꯈꯦꯠꯅꯕꯁꯦ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯅꯦ ꯅꯆꯥꯅꯨꯄꯤ ꯄꯣꯛꯑꯒ ꯑꯗꯨꯝꯅ ꯄꯪꯁꯤꯟꯗꯨꯅ ꯂꯩꯒꯗꯧꯕ ꯅꯠꯇꯦ ꯇꯦꯝꯕꯦꯝꯃ ꯑꯩꯈꯣꯏ ꯂꯥꯏꯔꯦ ꯅꯪꯉꯤ ꯍꯥꯏꯗꯨꯅꯁꯨ ꯏꯇꯦꯝꯕꯦꯝ ꯑꯩꯈꯣꯏꯗꯒꯤ ꯅꯣꯡꯇ ꯅꯤꯔ ꯆꯥꯗꯦ ꯑꯩꯒꯤ ꯃꯉꯣꯟꯗ ꯐꯝꯃꯒ ꯑꯗꯨꯝꯕ ꯋꯥꯍꯩꯗꯨꯗꯤ ꯑꯩ ꯍꯥꯏꯍꯟꯅꯤꯡꯗꯦ ꯏꯅꯝꯕꯦꯝꯃ ꯆꯥ ꯂꯩꯖꯩ ꯑꯩ ꯅꯪꯒꯤ ꯆꯥꯗꯣ ꯉꯥꯏꯈꯣ ꯀꯩꯅꯣꯗ ꯃꯣꯏ ꯄꯥꯕꯨꯡ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯞꯅ ꯏꯪꯅ ꯉꯥꯡꯅꯕ ꯌꯥꯕꯗꯨꯕꯨ ꯑꯩ ꯈꯪꯗꯕ ꯅꯠꯇꯦ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯌꯥꯗꯕ ꯃꯇꯥꯡꯁꯨ ꯂꯩ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅꯁꯨ ꯑꯣꯏꯔꯣꯏꯗꯧꯕ ꯃꯪꯗꯤꯅꯦ ꯃꯪꯍꯟꯅꯤꯡꯗꯦ ꯍꯤꯡꯉꯤꯅꯦ ꯍꯥꯏꯗꯨꯅ ꯄꯪꯍꯤꯡ ꯍꯤꯡꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯊꯥꯛ ꯈꯔ ꯈꯪꯅ ꯆꯠꯅꯕ ꯐꯩ ꯐꯔꯦ ꯑꯩ ꯆꯠꯂꯦ ꯑꯩ ꯅꯪꯒꯤ ꯆꯥꯗꯣ ꯊꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯇꯦꯕꯦꯝꯃ ꯅꯆꯥ ꯅꯨꯄꯥꯗꯣ ꯍꯥꯟꯅ ꯋꯥꯔꯛꯄꯤꯌꯨ 이네베마 어이, nâng cài trả lời, hả? Nâng cài, cái ꯃꯣꯏ ꯄꯥꯕꯨꯡ 왜 파노 다도네, 다도네, ꯀꯩꯗꯧꯔꯒꯦ 다도네 뭐세? 어이, 아이 아이시니, ngasi punsiba heng unabda, nakhungda thangjo kakadabani. 도세 갑거노 젤시라 젤시 ngasimak 젤시 ꯀꯩ ꯈꯜꯂꯤꯅꯣ ꯀꯨꯏꯅ ꯂꯩꯊꯔꯗꯤ ꯁꯥꯎꯅꯕ ꯈꯠꯅꯕ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯅꯤꯌꯦ 시댁이 그리 해닝아이 레리게 ꯑꯗꯨꯅꯕꯨ ꯆꯦꯜꯂꯁꯤ ꯍꯥꯏꯔꯤꯗꯅ ꯑꯩꯁꯨ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯗꯤ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯣ 나쁜시바 아이 낭모디 얌능시 아두뭐
ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯃꯤ ꯅꯠꯇꯗꯧꯅ ꯌꯨꯝꯃꯛꯇ ꯂꯥꯛꯑ ꯉꯥꯡꯉꯝꯕꯗꯨꯗꯤ ꯑꯗꯨꯒꯤ ꯃꯆꯥ ꯃꯃꯧ ꯑꯣꯏꯕꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯑꯍꯟꯈꯩ ꯌꯥꯅꯗ꯭ꯔꯒ ꯑꯩꯈꯣꯏꯅꯤ ꯀꯥꯏꯅꯔꯁꯦ ꯍꯥꯏꯔꯣ 이만한 강구도 강림분 강지선호 다 가라 자히 이만망아이 ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯆꯣꯛꯈꯤꯕ ꯏꯀꯥꯏꯈꯤꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯑꯒ ꯃꯣꯏꯕꯨ ꯆꯪꯉꯥ ꯍꯥꯠꯂꯒ ꯅꯣꯏꯗ ꯂꯥꯛꯄ ꯑꯗꯨꯒ ꯑꯃꯨꯛ ꯅꯈꯣꯏꯒꯤ ꯏꯕꯨꯡꯅ ꯁꯥꯎꯕ ꯐꯕ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯕ ꯉꯥꯏꯕ ꯑꯩꯕꯨ ꯑꯗꯨꯛ ꯋꯥꯃꯟ ꯂꯩꯇꯅ ꯈꯟꯕꯗ ꯄꯨꯟꯁꯤꯕ 이네베마나 ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯅꯪꯁꯨ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯕ ꯃꯥꯜꯂꯦ 이토이 ꯅꯪ ꯑꯩꯉꯣꯟꯗ ꯑꯗꯨ ꯀꯟꯕ ꯋꯥꯗꯤ ꯍꯥꯏꯒꯅꯨ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯂꯤ ꯍꯧꯈꯤꯕ ꯄꯨꯝꯅꯃꯛ ꯀꯥꯎꯔꯣ ꯂꯥꯛꯀꯗꯕ ꯇꯨꯡꯒꯤ ꯈꯔꯁꯨ ꯈꯜꯂꯁꯤ ꯀꯩꯗꯧꯔꯒꯦ ꯐꯔꯦ ꯑꯩ ꯀꯥꯎꯔꯒꯦ ꯑꯩ ꯂꯣꯏꯅꯃꯛ ꯀꯥꯎꯔꯒꯦ ꯑꯗꯨꯕꯨ ꯑꯩ ꯅꯣꯏꯗ ꯂꯩꯕꯗꯤ ꯉꯝꯃꯣꯏ ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯉꯒ ꯑꯩꯈꯣꯏꯗ ꯂꯩꯕ ꯉꯝꯒꯗ꯭ꯔꯥ 이토이 ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯉꯝꯃꯣꯏꯗ꯭ꯔꯥ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯠꯇ꯭ꯔꯁꯨ ꯅꯨꯃꯤꯠ 5ꯅꯤꯗꯪ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯗ ꯂꯩꯌꯣ ꯑꯗꯨꯒ ꯅꯪꯅ ꯄꯨꯅꯤꯡꯕ ꯃꯐꯝꯗꯨꯗ ꯑꯩ ꯂꯥꯛꯀꯦ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ ꯅꯪꯗꯤ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯄ 이토ꯏꯗꯨ ꯅꯠꯇꯦ ꯑꯩꯒꯤ 이토ꯏꯅ ꯑꯗꯨꯛ ꯃꯅꯨꯡ ꯀꯟꯕ ꯍꯧꯅꯗꯦ ꯅꯪꯒꯤ ꯉꯁꯤ ꯁꯣꯠꯂꯣꯟꯁꯦ ꯑꯩ ꯄꯨꯟꯁꯤꯗ ꯎꯗ꯭ꯔꯤ ꯑꯩꯅ ꯃꯪꯗ ꯐꯥꯎꯕ ꯃꯪꯅꯔꯣꯏꯗꯕ ꯋꯥꯍꯩꯗꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯝꯃꯣꯏ ꯅꯠꯇ꯭ꯔꯥ ꯏꯃꯥ ꯄꯥꯕꯨꯡꯅ ꯀꯩ ꯈꯟꯈꯤꯅꯤ ꯂꯩꯀꯥꯏꯅ ꯀꯩ ꯍꯥꯏꯅꯈꯤꯅꯤ ꯁꯤ ꯅꯠꯇ꯭ꯔꯥ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯋꯥꯈꯜꯗꯣ ꯑꯩꯁꯨ ꯐꯥꯎꯋꯦ ꯑꯩ ꯂꯥꯏꯔꯦ ꯂꯥꯏꯔꯕꯤ ꯑꯩꯒꯤ ꯏꯃꯥꯗꯣ ꯑꯗꯨꯁꯨ ꯏꯃꯥꯅꯤ ꯂꯥꯏꯔꯕ ꯏꯄꯥꯗꯣ ꯑꯗꯨꯁꯨ ꯏꯄꯥꯅꯤ ꯑꯗꯨꯗꯤ ꯅꯪ ꯑꯩ ꯀꯥꯎꯕ ꯉꯝꯃꯗ꯭ꯔꯥ ꯗꯥꯄꯨꯟꯁꯤꯕ ꯑꯩ ꯍꯣꯠꯅꯔꯒꯦ 하이니 거리 낭기 간질로라누 아이네 거리 걸리 마네 거리 닝이 간질로라누 할락라로이 따범아 봄 망크다 분신이 있다 망크다 분신이 있다 그나저나 넌 시내리시고 자실라오 ꯑꯩ ꯉꯝꯃꯣꯏ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨ
ꯁꯦ ꯅꯪꯒꯤꯅꯦ ꯑꯩ ꯅꯨꯄꯥ ꯊꯣꯛꯇꯦ ꯍꯥꯏꯗꯥꯏꯅꯦ ꯁꯦ ꯑꯩ ꯅꯨꯄꯥ ꯊꯣꯛꯅ ꯉꯁꯤ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯂꯤꯁꯤꯗꯤ ꯄꯤꯔꯛꯀꯅꯨ ꯑꯩ ꯂꯧꯔꯣꯏ ꯅꯪꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯃꯠꯇ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯝꯕ ꯄꯥꯝꯗꯦ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯤꯉꯩꯒꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯑꯩ ꯅꯤꯡꯁꯤꯡꯕꯁꯨ ꯄꯥꯝꯗꯦ ꯑꯩ ꯅꯪꯕꯨ ꯀꯥꯎꯔꯒꯦ ꯇꯥꯄꯨꯟꯁꯤꯕ ꯐꯔꯦ ꯅꯪꯅ ꯑꯩ ꯀꯥꯎꯅꯤꯡꯂꯗꯤ ꯑꯩ ꯄꯨꯟꯁꯤꯒꯤ ꯅꯅꯥꯛꯇ ꯂꯥꯛꯑꯔꯣꯏ ꯑꯗꯨꯒ ꯑꯩ ꯌꯨꯝꯗꯁꯨ ꯂꯩꯔꯣꯏ ꯑꯩꯅ ꯑꯁꯨꯛ ꯆꯥꯎꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯂꯤꯕꯁꯦ ꯅꯪꯅ ꯎꯕꯤꯗꯦ ꯑꯩꯒꯤ ꯏꯃꯥꯅꯁꯨ ꯑꯩꯒꯤ ꯊꯃꯣꯏ ꯈꯪꯕꯤꯗꯦ ꯑꯩ ꯀꯅꯥꯒꯤ ꯃꯤꯆꯪꯗ ꯂꯦꯞꯄꯨ ꯍꯥꯏꯕꯅꯣ ꯄꯨꯝꯅꯃꯛꯀꯤ ꯐꯅꯕ ꯅꯪꯁꯨ ꯑꯩ ꯀꯥꯎꯔꯣ ꯑꯩꯁꯨ ꯅꯪ ꯀꯥꯎꯔꯒꯦ ꯅꯪ ꯅꯨꯄꯤꯅꯤ ꯏꯊꯣꯏ ꯑꯄꯣꯛꯄ ꯅꯃꯥꯟꯅꯕ ꯐꯥꯎꯕ ꯍꯨꯟꯗꯣꯛꯂꯒ ꯆꯠꯄ ꯉꯝꯃꯤ ꯅꯈꯣꯏꯗꯤ ꯑꯩꯒꯨꯝꯕ ꯑꯃ ꯀꯥꯏꯅꯕ ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯣꯏ ꯅꯪꯅ ꯉꯁꯤ ꯃꯤꯔꯥꯏꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜꯁꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ ꯁꯔꯤꯛꯁꯦ ꯍꯦꯛ ꯎꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯩ ꯅꯪꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯒꯦ ꯑꯗꯨꯒ ꯉꯁꯤ ꯐꯪꯂꯤꯕ ꯆꯩꯅꯥꯁꯦ ꯅꯍꯣꯡꯅꯅ ꯐꯪꯕ ꯑꯣꯏꯁꯅꯨ ꯊꯃꯣꯏ ꯀꯟꯕꯤ ꯑꯃ ꯅꯨꯡꯁꯤꯔꯨꯕꯒꯤ ꯆꯩꯅꯥꯅꯤ ꯈꯟꯅ ꯈꯥꯡꯉꯒꯦ ꯇꯥꯄꯨꯟꯁꯤꯕ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯅꯨꯀꯣ ꯑꯩꯅ ꯅꯪ ꯋꯥꯔꯧꯕ ꯋꯥꯔꯧꯗꯕ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯪ ꯅꯁꯥ ꯅꯊꯟꯇ ꯋꯥꯔꯧꯗꯕ ꯉꯝꯕ ꯑꯣꯏꯌꯨ ꯀꯞꯀꯅꯨ ꯄꯛꯆꯗꯦ ꯉꯁꯤꯅ ꯑꯔꯣꯏꯕꯅꯦ ꯁꯦ ꯑꯩꯒꯤ ꯁꯛꯇꯝꯁꯦ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯉꯨ ꯅꯪꯅ ꯑꯩ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯅꯕ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯉꯛꯑꯣ ꯑꯩꯅ ꯅꯣꯛꯈꯤꯕ ꯁꯥꯎꯈꯤꯕ ꯅꯪꯉꯣꯟꯗ ꯑꯣꯏꯅꯈꯤꯕ ꯅꯪꯕꯨ ꯆꯩꯈꯤꯕ ꯁꯛꯇꯝ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯁꯨ ꯉꯁꯤ ꯅꯪꯒꯤ ꯅꯃꯥꯡꯗ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤꯕ ꯅꯪꯅ ꯃꯤꯔꯥꯏꯕꯤꯔꯕ ꯁꯛꯇꯝꯁꯦ ꯅꯪ ꯄꯨꯟꯁꯤꯒꯤ ꯀꯥꯎꯕ ꯉꯝꯗꯕ ꯑꯣꯏꯌꯨ ꯆꯦꯠꯅ ꯊꯝꯖꯜꯂꯨ ꯅꯕꯥꯅꯤꯗ ꯄꯤꯔꯒ ꯑꯩꯒꯤ ꯈꯨꯗꯣꯜꯁꯦ ꯂꯧꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯒꯦꯀꯣ ꯌꯥꯝ ꯄꯛꯇꯤꯌꯦ ꯀꯩꯅꯣ ꯋꯥꯔꯤꯗꯣ ꯔꯦꯗꯤꯑꯣ ꯗ꯭ꯔꯃꯥ ꯌꯥꯝ ꯃꯥꯟꯗ꯭ꯔꯣ ꯌꯥꯝ ꯋꯥꯏ ꯕꯦꯜ ꯚꯥꯃꯣꯟ ꯀꯣꯛꯀ ꯂꯣꯏ ꯉꯥꯎꯋꯦ ꯃꯤ ꯍꯟꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯥꯏ ꯋꯥꯔꯤꯗꯨ ꯂꯤꯔꯒ ꯅꯪꯅ ꯀꯔꯦꯝꯅꯩꯗꯨ ꯀꯩꯒꯤꯅꯣ ꯅꯨꯡꯁꯤꯅꯔꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯑꯗꯨꯏꯁꯨ ꯗ꯭ꯔꯃꯥ ꯃꯥꯜꯂꯦꯗꯤ ꯃꯥꯜꯂꯦ ꯅꯪꯅ ꯌꯨꯝ ꯊꯥꯗꯣꯛꯑ ꯆꯦꯜꯂꯤꯁꯦ ꯇꯁꯦꯡꯅ ꯅꯨꯄꯥꯗꯨ ꯅꯨꯡꯁꯤꯕꯩꯔꯥ ꯅꯠꯇ꯭ꯔꯒ ꯅꯣꯏ ꯃꯥꯃꯨꯛꯅꯕꯩꯔꯕ ꯑꯩ ꯈꯪꯉꯦ ꯏꯕꯦꯝꯃ ꯅꯪ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯦ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯖꯤ ꯇꯥꯟꯅ ꯊꯟꯅ ꯆꯦꯟꯉꯝꯃꯤ ꯅꯨꯄꯤ ꯅꯪꯅ ꯃꯤꯒꯤ ꯅꯨꯡꯁꯤꯕꯗ ꯅꯪ ꯀꯔꯦꯝꯅꯗꯧ ꯅꯠꯇꯦ ꯅꯪꯒꯤꯗꯣ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯏꯔꯥꯡꯅꯤ ꯅꯪꯁꯦ ꯅꯨꯄꯤꯅ ꯍꯨꯟꯗꯣꯛꯑꯝꯕ ꯁꯨꯝ ꯃꯥꯟꯁꯜꯂꯛꯑꯦ ꯋꯥꯔꯤꯗꯣ ꯑꯝꯇ ꯂꯤꯔꯛꯑꯣ ꯇꯥꯒꯦ ꯊꯝꯃꯣ ꯄꯥꯈꯪ ꯑꯔꯤꯕ ꯕꯥꯏ
ꯐꯔꯦ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯃꯊꯪꯗꯗꯤ ꯅꯪꯒ ꯆꯥꯟꯅꯕ ꯅꯨꯡꯁꯤꯕ ꯂꯩꯁꯥꯕꯤꯔꯥ ꯃꯧꯔꯥ ꯑꯔꯤꯕꯤꯔꯥ ꯑꯃ ꯊꯦꯡꯅꯔꯗꯤ ꯉꯁꯥꯏꯒꯤ ꯍꯅꯨꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯕꯦꯜꯁꯦ ꯄꯤꯌꯣ ꯁꯦ ꯄꯥꯏꯁꯜꯂꯣ ꯅꯪ ꯂꯧꯅꯤꯡꯗꯗꯤ ꯑꯩ ꯑꯗꯨꯝ ꯄꯥꯏꯔꯒꯦ ꯑꯗꯣ ꯃꯤꯅ ꯂꯨꯅ ꯈꯟꯖꯕ ꯄꯣꯠꯇ ꯀꯔꯤꯝꯅꯒꯅꯣ ꯅꯨꯡꯁꯤꯅꯔꯤꯉꯩꯗ ꯄꯤꯅꯈꯤꯕ ꯈꯨꯗꯣꯜꯗꯤ ꯂꯥꯏꯗꯅ ꯎꯅꯥ ꯑꯀꯪꯕ ꯃꯆꯦꯠ ꯐꯥꯎꯕꯗ ꯊꯃꯣꯏꯗ ꯂꯥꯠꯂ ꯊꯝꯅꯔꯤꯕꯅꯤ ꯑꯗꯨꯒꯨꯝꯕ ꯃꯃꯜ ꯌꯥꯎꯗꯕ ꯄꯣꯠꯇꯣ ꯊꯝꯖꯤꯜꯂꯒ ꯀꯥꯆꯤꯟ ꯀꯣꯌꯥ ꯋꯥꯏ ꯆꯤꯟꯅꯕꯅꯦ ꯄꯤꯅꯤꯅ ꯄꯤꯔꯗꯤꯅꯦ ꯁꯅꯥꯒꯤ ꯂꯤꯛꯒꯨꯝꯕ ꯄ꯭ꯔꯤꯃꯤꯌꯝ ꯕ꯭ꯔꯥꯟꯒꯤ ꯄꯣꯠꯆꯩꯒꯨꯝꯕ ꯄꯤꯊꯔꯛꯑꯗꯤ ꯁꯤꯒꯨꯝꯕ ꯃꯃꯜ ꯌꯥꯎꯗꯕ ꯄꯣꯠꯁꯦ ꯁꯤꯒꯤ ꯃꯃꯜ ꯈꯪꯉꯛꯀꯥꯟꯗ ꯅꯪ ꯅꯨꯡꯁꯤꯕꯁꯤ ꯀꯩꯅꯣ ꯈꯪꯒꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯪ ꯀꯥꯎꯒꯤꯅꯨꯀꯣ ꯀꯩꯗꯧꯅꯣ ꯑꯗꯨꯗ ꯀꯦꯁꯜꯂꯒ ꯂꯩꯔꯝꯕꯁꯤꯗ ꯉꯥꯎꯏꯔꯣ ꯅꯪꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ ꯌꯥꯝ ꯄꯥꯝꯕ ꯃꯥꯟꯕ ꯈꯨꯌꯦꯡꯗꯣ ꯄꯥꯝꯃꯁꯨ ꯑꯣꯏꯔꯔꯣꯏ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯇꯥꯔꯦ ꯍꯟꯗꯛꯀꯤꯗꯤꯅꯦ ꯑꯩꯈꯣꯏ ꯗꯥꯔꯂꯤꯡꯅ ꯕꯨꯛ ꯇꯧꯁꯟꯈ꯭ꯔꯦ ꯑꯁ ꯅꯨꯡꯁꯤꯗꯦ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯀꯩꯕ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯅꯨꯡꯁꯤꯕꯤꯔꯣꯍꯦ ꯁꯦ ꯅꯨꯡꯁꯤꯝꯇ ꯍꯥꯏꯌꯣ ꯁꯦꯕ ꯄ꯭ꯂꯤꯖ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯗꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯔꯦꯕ ꯑꯩ ꯈꯥꯡꯉꯝꯗ꯭ꯔꯦꯕ ꯃꯊꯪ ꯃꯄꯣꯛꯇ ꯍꯥꯏꯔꯒꯦ ꯑꯗꯨꯕꯨ ꯉꯥꯏꯔꯣꯀꯣ ꯃꯊꯪ ꯃꯄꯣꯛꯇꯅꯦ ꯆꯤꯔꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯑꯩ ꯁꯨꯡꯐꯪ ꯐꯪꯉꯔꯣꯏ ꯑꯁ ꯕ꯭ꯂꯣꯀꯦꯠꯁꯤꯁꯨ ꯁꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏꯗꯦꯍꯦ ꯏꯝꯐꯥꯜ ꯆꯠꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯑꯩ ꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯔꯦ ꯀꯩꯒꯤ ꯋꯥꯔꯤꯕ ꯑꯩꯗꯤ ꯁꯤꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯗ ꯑꯥꯗ ꯑꯃ ꯂꯩꯔꯤꯌꯦ ꯏꯁꯧ ꯃꯄꯤ ꯑꯃ ꯑꯦ ꯅꯨꯄꯥ ꯀꯣꯏꯔꯕ ꯅꯪꯕꯣ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯄ꯭ꯔꯣ ꯅꯪ ꯍꯥꯏꯁꯦ ꯑꯁ ꯇꯥꯃꯣ ꯖꯤꯄꯤꯗ ꯅꯨꯄꯥ ꯇꯝꯗꯦ ꯉꯥꯎꯔꯕꯣ ꯀꯥꯎꯏꯅꯦ ꯀꯣꯂꯦꯖꯄꯨꯗꯤ ꯇꯝꯃꯤꯟꯅꯗꯦꯕꯨ ꯑꯩ ꯉꯥꯏꯕꯗ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯀꯥꯔꯝꯒꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯖꯥꯠꯅꯤꯅꯦ ꯀꯥꯏꯗꯩ ꯅꯨꯡꯁꯤꯅꯕꯅꯣꯗ ꯈꯝꯕꯟꯕꯅ ꯈꯥꯡꯉꯝꯗꯦ ꯑꯍꯜ ꯂꯃꯟꯅ ꯆꯍꯤ ꯃꯥꯟꯅꯕ ꯂꯩꯃꯤꯟꯅꯔꯗꯤ ꯌꯥꯝ ꯈꯠꯅꯩ ꯍꯥꯏꯗꯣ ꯆꯨꯝꯖꯥꯠꯅꯤ ꯑꯗꯨꯕꯨꯗꯤ ꯍꯥꯏꯅꯕꯅꯦ ꯏꯆꯦꯗꯤ ꯌꯥꯝ ꯁꯤꯡꯉꯤ ꯑꯗꯨ ꯈꯪꯕꯩ ꯅꯠꯇ꯭ꯔꯣ ꯈꯔ ꯑꯍꯜ ꯑꯃꯒ ꯆꯦꯜꯂꯛꯏꯁꯦ ꯍꯥꯏꯒꯨꯝꯅ ꯇꯥꯃꯣꯁꯦ ꯌꯥꯝ ꯂꯩꯔꯝꯃꯤ ꯏꯆꯦꯁꯦ ꯍꯌꯦꯡꯋꯥꯏ ꯌꯥꯝ ꯂꯨꯅ ꯇꯧꯅꯤ ꯈꯪꯉꯤ ꯏꯆꯦꯅ ꯐꯅ ꯏꯁꯧ ꯂꯥꯡꯉꯁꯨꯕ ꯑꯉꯥꯡꯅꯤꯅ ꯃꯥꯅ ꯇꯟꯗꯅ ꯇꯥꯃꯣꯅ ꯑꯗꯨꯝ ꯊꯦꯝꯖꯤꯜꯂꯛꯑꯗꯕꯅꯤ ꯑꯗꯨꯗꯤ ꯅꯕꯥꯅꯤ ꯉꯥꯏꯍꯥꯛ ꯔꯣꯃꯥꯟꯁ ꯇꯧꯍꯧꯔꯣꯅꯦ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯑꯉꯥꯡꯅ ꯈꯔ ꯊꯥꯒꯠꯂꯝꯕꯗꯨꯗ ꯍꯔꯥꯎꯏꯔꯣ ꯅꯣꯛꯐꯦꯠꯀ ꯇꯧꯔꯤꯗꯨꯅ ꯅꯣꯏ ꯅꯨꯄꯤꯈꯩꯁꯦ ꯆꯞ ꯃꯥꯟꯅꯩ ꯃꯁꯥ ꯃꯁꯥꯒꯤꯗꯤ ꯈꯜꯂꯦ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯅꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯅꯣꯏꯕꯨ ꯂꯨꯟ ꯇꯧꯕꯤꯕ ꯑꯗꯨꯗꯒꯤ ꯅꯣꯏꯅ ꯏꯁꯧ ꯂꯥꯡ ꯅꯨꯄꯥ ꯊꯦꯝꯖꯤꯜꯂꯛꯄ
matik chaba sen paiba singa tan nui khalli je adu khandradi yu ngauba thengna hanjilaga nupi daga damdam phuba thabak suni khangdaba nupa do adu khalo haira yung su tabuk suni khangdsu ka tamu thori mem khaw wang sardi ka phai du nap leini ne nangi mentality di yam eme yam tu ko chei nupi na pami se yum mawang ba paisa pai ba natte akhoi bu nuksibi ba akhoi bu luna tobi ba si khaktani nusiba haibsti aibu nusibi ba aibu lu tobi ba haibagi mota ai mabu nusi mabul toy khan baduni nusiba je kathokpani haidane kathokpani harga aibu nusibi ba aibu lu tobi ba hairdi want to them onadro nusibai matang jadi yam khangi nupi koi de di hai thamoy yam kairba mi male hairo warim di soi lerangani yam taninge ba hairo o hairaga mai wa hanguradi mute legrani tenge tumase Kani yung ito? Sida piro? Thamoy machak o madi idom thamoy puba ngamde. Hikna nungsi pau thangna ba thamoy hakna waraw ba nu jamana. Ya ito. Sida piro habne. Yade. Sida piro habne. Yade. Piro di piro harga. Ngai khomta. Ito sinyami kai tawne. Hujiki sarengdo. Ay kanam tada pahandri. Saunong ko. Kanam tada pahandri di kaya. Masimadi isagi yung tamjari kale. Kanam tada pahalaroy. Kanamtana paba yadaba sairengdi kedoba iriba yam phase ado wahai pareng khuding asauba pendaba maichak pungam dabai wahai ngata phumjalaga thambase yam wai hainabane lithoga khara phabra yengudana nana khangoida kedobai khangoidoiba aina khara panglang lang le bisida aise ngaubi oina khala male hairam tang yengu gai doroge asengba ayam taningi nangi nuai tabdo haro ngasi di haide ba sungya yara roy ayum changda ba kuire chai manga thokse ai ko pai pai dana le
ꯃꯁꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯅꯪꯗꯤ ꯌꯨꯝꯗꯗꯤ ꯀꯩꯗꯧꯕꯩ ꯆꯪꯗ꯭ꯔꯤꯕ ꯑꯩꯒꯤꯁꯨ ꯀꯅꯥꯅꯣ ꯑꯃ ꯂꯩꯔꯝꯃꯦ ꯃꯥ ꯈꯛꯇꯅꯦ ꯄꯥꯈꯪ ꯍꯦꯛ ꯐꯥꯔꯛꯄꯗꯒꯤ ꯃꯥ ꯅꯠꯇꯕ ꯅꯨꯄꯤ ꯑꯝꯇꯁꯨ ꯍꯟꯅ ꯌꯦꯡꯗ꯭ꯔꯤ ꯃꯥꯗ ꯑꯇꯣꯞꯄ ꯃꯔꯨꯞ ꯑꯝꯇꯁꯨ ꯂꯩꯇꯦ ꯏꯃꯥꯟꯅꯕꯤꯁꯨ ꯃꯥꯅꯦ ꯏꯃꯥꯟꯅꯕꯁꯨ ꯃꯥ ꯈꯛꯇꯅꯦ ꯀꯣꯂꯦꯖ ꯆꯠꯂꯦ ꯆꯠꯃꯤꯟꯅꯩ ꯕꯦꯟꯁ ꯑꯝꯇꯗ ꯐꯝꯃꯤꯟꯅꯩ ꯃꯥ ꯂꯣꯟꯅ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯂꯥꯏꯔꯤꯛ ꯑꯃ ꯆꯪꯄꯣꯟꯇꯦꯗ ꯀꯩꯗꯧꯔꯦ ꯇꯨꯃꯤꯟ ꯂꯩꯔꯤꯗꯤ ꯅꯣꯡꯃ ꯃꯥ ꯆꯦꯟꯈ꯭ꯔꯦꯅ ꯇꯥꯏ ꯑꯩ ꯌꯥꯝ ꯊꯥꯖꯈꯤꯗꯦ ꯑꯩ ꯅꯨꯃꯤꯠꯇꯨ ꯌꯥꯝꯅ ꯀꯞꯈꯤ ꯑꯩ ꯌꯨꯝ ꯍꯟꯖꯟꯈꯤꯗꯦ ꯑꯍꯤꯡ ꯆꯨꯞꯄ ꯑꯉꯥꯎꯕꯒꯨꯝ ꯀꯣꯏꯆꯠ ꯆꯠꯈꯤ ꯅꯣꯡꯉꯥꯜꯂꯒ ꯌꯨꯝ ꯍꯟꯖꯟꯕꯗ ꯃꯥꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯣ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯅꯨꯃꯤꯠꯇꯣ ꯑꯩ ꯏꯇꯣꯝꯇ ꯀꯌꯥꯝ ꯇꯨꯀꯠꯆꯈꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯩ ꯏꯇꯣꯝꯇ ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ ꯃꯥꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ꯭ꯔꯣ ꯅꯪꯅꯗꯤ ꯃꯉꯣꯟꯗ ꯅꯨꯡꯁꯤꯅ ꯍꯥꯏꯈꯤꯕ꯭ꯔꯣ ꯃꯊꯪ ꯁꯥꯞꯗ ꯍꯥꯏꯒꯦ ꯈꯜꯂꯤꯉꯩꯗ ꯑꯗꯨꯗꯤ ꯀꯅꯥꯗꯅꯣ ꯅꯪꯅ ꯋꯥꯔꯧꯏꯁꯦ ꯄꯨꯟꯁꯤꯕꯨ ꯌꯥꯝ ꯂꯥꯏꯅ ꯃꯥꯏ ꯑꯣꯟꯊꯣꯛꯑꯒ ꯍꯤꯡꯕ ꯌꯥꯕ꯭ꯔꯥꯅꯦ ꯅꯪꯒꯤ ꯏꯃꯨꯡꯅ ꯅꯪꯒꯤ ꯇꯥꯃꯣꯅ ꯅꯪꯉꯣꯟꯗ ꯀꯩ ꯈꯜꯂꯝꯒꯅꯤ ꯅꯪ ꯅꯣꯡꯃꯗ ꯈꯟꯗꯕ꯭ꯔꯥ ꯈꯜꯂꯦ ꯌꯨꯝꯗ ꯍꯜꯂꯒꯦ ꯈꯜꯂꯦ ꯑꯗꯣ ꯃꯍꯦꯛ ꯅꯤꯡꯁꯤꯡꯕꯗ ꯑꯩ ꯉꯝꯗꯦ ꯑꯩ ꯃꯥ ꯃꯥꯌꯣꯛꯅꯕ ꯉꯝꯃꯣꯏ ꯑꯩꯗꯤ ꯅꯪꯁꯦ ꯋꯥꯈꯜ ꯌꯥꯝ ꯈꯟꯕ ꯃꯤ ꯃꯥꯜꯂꯨꯔꯦ ꯑꯗꯣ ꯅꯪꯗꯤ ꯌꯥꯝ ꯄꯪ ꯂꯩꯔꯝꯃꯦ ꯀꯌꯥꯝ ꯆꯨꯝꯕꯅꯣꯗꯤ ꯈꯪꯗꯦ ꯑꯗꯣ ꯑꯩꯅ ꯇꯥꯕꯗꯗꯤ ꯃꯥ ꯀꯔꯤꯝꯇ ꯂꯥꯟꯗꯦ ꯀꯅꯥꯅ ꯈꯪꯕꯅꯣ ꯅꯪꯁꯦ ꯍꯥꯟꯅꯗꯒꯤ ꯃꯥꯏ ꯃꯅꯥꯎꯄꯥꯗꯧꯅ ꯈꯜꯂꯝꯃꯗꯤ ꯑꯩ ꯀꯃꯥꯏ ꯌꯨꯝ ꯆꯪꯉꯨꯗꯣꯏꯅꯣ ꯑꯩ ꯉꯝꯃꯣꯏ ꯀꯔꯤꯝ ꯇꯧꯔꯣꯏ ꯌꯨꯝ ꯆꯪꯉꯦꯗꯅ ꯑꯗꯨꯒꯅꯦ ꯃꯥ ꯍꯦꯛ ꯎꯕꯒ ꯏꯇꯩꯃꯥꯗꯪ ꯀꯧ ꯅꯁꯥꯗꯣ ꯐꯨꯡꯒꯠꯂꯤꯗꯣ ꯀꯌꯥꯝ ꯌꯥꯡꯒꯦ ꯌꯦꯡꯉꯨ ꯀꯩ ꯌꯦꯡꯉꯝꯃꯤꯅꯣ ꯇꯥꯃꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯌꯨꯝꯅꯦ ꯅꯨꯡꯁꯤ ꯍꯥꯏꯕꯨ ꯀꯥꯆꯤꯟ ꯑꯣꯏꯃꯟꯈ꯭ꯔꯦ ꯇꯜꯂꯦ ꯀꯥꯆꯤꯟ ꯍꯥꯏꯕ ꯂꯩꯇꯦꯗ ꯃꯥꯂꯦꯝꯁꯤ ꯃꯇꯨꯝ ꯇꯥꯏ ꯍꯥꯏꯗꯥꯏꯅꯦ ꯃꯇꯨꯝ ꯇꯥꯕ ꯄꯣꯠꯇ ꯀꯥꯆꯤꯟ ꯂꯩꯇꯦ ꯋꯥꯈꯜꯒꯤ ꯋꯥꯅꯤꯗ ꯁꯤꯗꯅ ꯄꯨꯏꯡ ꯏꯪꯉꯦ ꯊꯣꯛꯂꯣ ꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯁꯥꯁꯤ ꯅꯠꯇꯦꯗ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯣꯏꯔꯝꯒꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯊꯦꯝꯅꯔꯨꯔꯣ ꯀꯩꯅꯣ ꯀꯩꯅꯣꯗꯤ ꯀꯩꯅꯣ ꯀꯩꯅꯣ ꯋꯥꯔꯤ ꯁꯥꯟꯖꯦ ꯍꯥꯏꯗꯥꯏꯅꯦ ꯅꯪ ꯅꯨꯄꯤꯅ ꯍꯥꯏꯔ ꯆꯒꯠ ꯆꯒꯠ ꯍꯦꯡꯉꯣ ꯍꯦꯡꯉꯣ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ
Kayno mi angang di cham cham no wai sanaram mani kayno. Nang di suba. Kay wari sanay ba? Wari di wari ni kayno. Ay ko ne. Ay na lisabi sige wai sa na sam sawi si kayno. Manna mamana may ko say siya. Ginumsak pa mali. Yam chay bo kare. 농원도 그도 왜 작자 돼봐. 콩나가리 왜 농원도 그도 왜 작자. unda changlare nora kulchuna ida yeglare chinbalgi angamba thamoida palare nangi ihulna nungshi irangda iraknare khangbida nangna inakta leiringai nanga khongchat minaringai nangna inakta leiringai lamlanbi Kaidarno?
ꯖꯨꯁ ꯄꯤꯌꯣꯅ ꯆꯠꯈ꯭ꯔꯒ ꯑꯆꯤꯛꯄꯒꯤ ꯇꯟꯖꯥ ꯂꯧꯅꯕ ꯌꯥꯎꯔꯦꯀꯣ ꯁꯥꯏꯁꯦ. ꯀꯩꯗꯧꯔꯒꯦ? ꯀꯩ ꯇꯟꯖꯥꯅꯣ? ꯀꯩꯁꯨ ꯅꯠꯇꯦ. ꯖꯨꯁ. ꯑꯣ, ꯅꯣꯏꯅ ꯇꯩꯅ ꯅꯥꯎꯗꯅꯦ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯕꯤꯒꯦ ꯇꯧꯅꯤ. ꯑꯩꯈꯣꯏ ꯑꯃꯗꯨꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ. ꯕ꯭ꯂꯣꯀꯦꯠꯇꯣ ꯌꯥꯅꯔꯅꯤ. ꯍꯌꯦꯡꯗꯩ ꯍꯥꯡꯉꯅꯤ. ꯍꯣꯔꯦꯟ ꯄꯥꯎꯗ ꯌꯥꯎꯔꯛꯑꯅꯤ. ꯍꯌꯦꯡ ꯅꯪꯒꯤ ꯅꯨꯄꯥ ꯃꯔꯛꯇꯗꯤ ꯌꯧꯔꯅꯤꯅ ꯍꯥ? ꯅꯪꯁꯨ ꯅꯪꯒꯤ ꯑꯦꯋꯥꯔꯗ ꯂꯧꯕ ꯆꯠꯂꯅꯤꯀꯣ? ꯉꯁꯤ ꯕ꯭ꯂꯣꯀꯦꯠ ꯍꯥꯡꯉꯤꯁꯤ ꯌꯥꯝ ꯐꯔꯕꯅꯦ. ꯅꯠꯇ꯭ꯔꯗꯤꯅꯦ ꯇꯤꯟ ꯇꯤꯀꯦꯠꯁꯨ ꯃꯥꯡꯉꯅꯤ, ꯑꯦꯋꯥꯔꯗ ꯂꯧꯕꯁꯨ ꯅꯪꯉꯔꯣꯏ. ꯅꯪ ꯑꯩ ꯅꯤꯡꯁꯤꯡꯒꯗ꯭ꯔꯥ? ꯑꯩꯗꯤ ꯅꯪ ꯀꯩꯗꯧꯕꯩ ꯅꯤꯡꯁꯤꯡꯗꯣꯏꯕ? ꯁꯨꯝ ꯈꯪꯗꯦꯗ. ꯅꯤꯡꯁꯤꯡꯉꯛꯄꯁꯨ ꯌꯥꯏ ꯃꯔꯛ ꯃꯔꯛꯇ. ꯀꯥꯎꯕꯁꯨ ꯌꯥꯏ. ꯅꯪ ꯅꯨꯄꯤ ꯑꯝꯇ ꯀꯣꯏꯔꯣꯏꯗ꯭ꯔꯣ? ꯀꯩꯅꯣ ꯋꯥꯍꯪ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯌꯥꯝ ꯍꯪꯉꯤꯗꯨꯕꯣ? ꯑꯗꯨꯃꯥꯏꯅ ꯅꯊꯟꯗ ꯁꯨꯝ ꯂꯩꯕꯗꯨꯕꯨ ꯍꯩꯅꯕ꯭ꯔꯣ? ꯅꯨꯄꯤ ꯑꯃꯈꯛ ꯐꯪꯗꯕꯒꯤ ꯑꯗꯨ ꯌꯥꯝ ꯁꯣꯟꯊꯔꯒ ꯂꯩꯕꯗꯣ, ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯗꯅ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤ. ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏꯗ꯭ꯔꯣ? ꯑꯩꯁꯨ ꯃꯤꯅꯤ ꯀꯩꯅꯣ. ꯑꯩ ꯅꯨꯡꯁꯤꯕꯗꯤ ꯉꯝꯈꯤꯅꯤ, ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯀꯥꯏꯅꯕ ꯉꯝꯗꯧꯗꯤ ꯃꯥꯟꯗ꯭ꯔꯦ. ꯈꯪꯕ ꯌꯥꯝ ꯋꯥꯏ. ꯅꯨꯄꯥꯅꯗꯤ ꯌꯥꯝ ꯀꯤꯕ. ꯅꯪꯅ ꯏꯕ ꯋꯥꯍꯩ ꯋꯥꯇꯥ ꯄꯥꯕꯗ ꯈꯪꯉꯤ. ꯅꯥꯏꯇꯣꯝ ꯍꯤꯡꯕꯒꯤ ꯑꯋꯥꯕ, ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯃꯩꯆꯥꯛ, ꯑꯗꯨꯒꯨꯝꯕ ꯉꯥꯛꯇ. ꯅꯨꯡꯁꯤꯕ, ꯐꯖꯕꯒꯤ ꯋꯥꯍꯩꯗꯤ ꯑꯃꯠꯇ ꯐꯥꯎ ꯌꯥꯎꯗꯦ. ꯑꯩꯉꯣꯟꯗ ꯐꯥꯎꯕꯗꯤ ꯏꯕꯅꯤꯗ. ꯑꯩꯁꯨ ꯈꯜꯂꯤꯅꯦ, ꯀꯅꯥꯒꯨꯝꯕꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯊꯦꯡꯅꯔꯕꯗꯤ ꯃꯥꯒꯤ ꯐꯖꯕ, ꯃꯥꯒꯤ ꯁꯝꯂꯥꯡꯒꯤ ꯃꯅꯝ ꯁꯩꯊꯥꯗꯨꯅ ꯏꯒꯦꯅ. ꯑꯗꯣ ꯂꯩꯇꯕꯅꯤꯅ ꯀꯩꯗꯧꯔꯅꯤ? ꯂꯩꯇ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯁꯩꯊꯥꯔ ꯏꯌꯨ ꯀꯩꯅꯣ. ꯊꯦꯡꯉꯦ ꯇꯨꯝꯃꯁꯦ. ꯍꯧꯒꯠꯂꯣ, ꯊꯦꯡꯉꯦꯅꯦ. ꯍꯧꯒꯠꯂꯣ, ꯊꯦꯡꯉꯦ. ꯀꯩꯗꯧꯔꯒꯦ? ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯀꯣꯛ ꯆꯤꯛꯏ. ꯅꯥꯇꯣꯟꯁꯨ ꯈꯔ ꯐꯨꯜꯂꯤ. ꯅꯪ ꯊꯦꯡꯉꯅꯤ, ꯆꯠꯂꯣ.
ꯑꯩ ꯉꯥꯏꯔꯅꯨ ꯅꯪꯅ ꯁꯥꯡꯉꯝꯗ꯭ꯔꯤꯁꯤꯗꯤ ꯀꯩꯝ ꯈꯜꯂꯨꯔꯅꯨꯗ ꯆꯠꯂꯣ ꯅꯪ ꯅꯪꯉꯔꯣꯏ ꯍꯥꯏꯕ ꯑꯩꯁꯨ ꯖꯤꯔꯤ ꯆꯠꯂꯔꯣꯏ ꯆꯟꯕꯤꯒ ꯏꯝꯐꯥꯜꯗ ꯍꯟꯈ꯭ꯔꯒꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯅꯨꯄꯤꯅꯕꯨ ꯏꯀꯥꯏꯔꯦ ꯑꯩꯅ ꯍꯥꯏꯕꯩꯔꯣ ꯊꯦꯡꯉꯦ ꯆꯠꯂꯣ ꯉꯥꯎꯁꯟꯅꯅꯣ